India da Ahanba oina crude palm oil CPO Sungnaba Gidamak infrastructure Lingkhatpa Arunchal Pradesh na Oire. Hairiba infrastructure asida CPO gi mill ani rowing amadi ruskinda khinkibadagi state asida agriculture gi chawkhatnaba achauba lambi ama yatkre thorang asi agriculture policy inglising ani kunmanga kuntramanga haudokibaga state asigi agriculture da chawna khumang sausin bagi pandam amagi Mathangi chahi taragi oiba chatna pathap ka loinana semkhibani hairi Arunachal Pradesh ki Chief Minister Pema Khandu gi social media account X thagalakiba post amada agriculture policy inglisingani kunmanga kuntramanga ase matik chana pothok puthoknaba haudokle millet buckwheat and honey missions na Ahanba asigi lawmi singda thongna haptagani chinjaki pothoksu metric ton lakh manga lising taramapan ga chatret subna ahumda hengatuna khwaidagi wangba oire Itanagar amadi Teju airport ki manakta cold storage amadi warehouse linkhatlagani masipum namak asina Arunachal Pradesh da lawmi singda anoba thongna amadi asa hengatlagani senthok hengatlagani chak tangbagi awaba leiraroi haina phongdorakhi state asigi agri-led economic transformation asi north east da anoba thabak thorang ama oiragani haina post asida yauri